Ahan mamaktada asigi update news tabiri basing bu James Sagur jamna taram lokchari hausi phawagi khwaidigi update oiba news kara pijari 90.0 megahertz lanthok chari ba WAHONG radio gi atheng wada pijari ba asigi news tabiri basing bu taram lokchari October 3 ga taruk phawda panchayat mikal pangthok nana ba pi kiba rai high court ki athang supreme court na ko haiba ya khidre Nongbadagi changsilalaga laiba laikot cookie village cookie kharana mai tharam le hari laikot cookie village mai thaba naga singda tainaba su yauri hari loinana kangpok with the staff selection commission gi exam center lehna banem chak ki gen gi wafam jabi raktre hari se minister camp chana state ki thakta DVZ ram Z scheme launch taukre Loinana Kuki Micham Miam Kanto Sabal Fawa Kumtaraktuna protest Tokre Heri Awang Sengmai CIC Mapu Palamdre Haiva Warol Madi Rahul Gandhina Modi Lenga Ki Kanglup Naiba Toksil Manipur Mai Chakhan Mani Haiva Wafam Pongdokre Panchayat Mikal October 3 taruk fawa sangdona raba high court na ta kiba order gi mayok ta thara kiba petition chana kidre hai bawaro yaure none district high court ko ki village ta kulai paiba sina kan momong da attack sa thakre yu mai thakre hai bawa fam yaure BJP no lusing ba center lenga asina laiba asi education sector lekha ta halen pi sarat chandra na phongdo ki bawa fam oza laitabana summer vacation loikrab school thong lolga leram le hai bawa fam su yaure Amadi central government na Puksel Sena Tabak Tawdabana Maite Cookies Singirang Singasi Fawda Lushin Ba Ngamdabani Hana Akom Lup na Fongdo Power also Yauri Biofertilizer Putok na ba Bioreactor Unit Ama Same Minister na Sangha Kre High Court ki order SC Sagut Kre Panchayat Mikhal Loina na Chamana ba Pawda Husi Pawagi Yauri Basi None District Lekot Kuki Kul Sakangdaba Singna Etek Sathar Matungda Yumai Tharam Le Kunja Singh Lanjena Kre Isa Isa Gi Pothok Isa na Manghana Bhonoroi Dabane Habi Bolna Fongdorokli Loinana Imphal Jiri Lambi Sham Liba Company na Quality Lane Thabak Sudre Haiba Parol Siyauri Makhataba Pauda Chief Secretary Singda recommendation Pikalang ba committee na Kangan Kre Haiba Warol Lup mga na penda ba madiakan ba mong da yaning da ba Fongdorokli Mapumoy ba pau khar pijari October ki tara taruk phawda panchayat mikal pangthong na ba pi kibarai High Court ki yathang Supreme Court na kau hai ya khidre hai waro High Court of Manipur na October ki tara taruk phawda state asagi panchayat election pangthok na bagi matam sangdok ki bagi tawong singna raduna file taruk ki ba petition Supreme Court na lo khidre api ba matam gi manung da mikhal ga mari leina ba thabak thorum singlution na ba state election commission da akhana ba yathang pi ki ba maram na High Court ki warep aduda khut thingjin ba mathok ta de haina Supreme Court na Fongdorokre Sayese October 3 taruk phawgi matang da panchayat election pangthok na ba High Court na pi kibi yathang adu hongdon biu haina file torokpa petition ama Justice Nomai Kapang Kotigi Sor Singh amadi Justice MB Anjaria gi bench na hearing chathaki petitioner singi maikai digi pukalak wafam Kumjali Singhani Kungani thoi da panchayat ki mihut pham thadok kibana maram oiraga chahi mari helaba phawda mikhal pangthok tabagi Thong asi maram chade state lengang na court hirama sigamari leina na kayara kana thajaba pikrabasu apiwa matam gi manung da mikal pangthok pungamdana lakhi Hanjen panchayat ki administrative committee sembagi thong adubusu petitioner singi mai kaidigi singna rakhi constitution gi article 243 gi matung ina panchayat ki matam chahi mangani amadi matam chana thabak paikhat kadabani state lengang na local body singi mihut administrative committee semlaga
matam sangna thau puanba yade haina su petitioner singi maikaidagi phongdokki Manipur Panchayati Raj Eki Section 109 gi mayokta Administrative Committee singna Jila Parishad punamaki thau puhannanaba thorang lokhatkiba adu kongpham handokpa mathau tai hairi ek asigi Section 92 da yauriba wafam di tangai phadaba fivam kaktada Jila Parishad ki Administrator khangadabani Administrative Committee sembagi ayaba leite sai asigi October 13 ki mamang da mikal pangtho honbagi matangda Mikal pangthoknana ba respondent oriba maikaida pukalakpa wafam Solicitor General Tushar Mehtana yaningdaba phongdokki Solicitor General haibada October thada tangai phadaba phibam lakpadagi matam hongdo hongjin tawbagi mathau taraklabadi contempt of court mayoknaba tabani respondent oriba state ki maikaidagi undertaking ama lawnana ba petitioner na hanjan haibada Maduda yakhidabaga loinana apex court na high court na piriba matam adugi manungda mikal thabak thorom sing loisinana ba yatang pikhrabani kanagumba miyoi amatadagi right sokpagi wafam leite karigumba state lengana high court ki yathang matungina matam chana mikal pangthopa ngamdaba thoklobadi petitioner singna mari leinaba forum da wakatpagi right lei haina phongdokhi Makhataba pauda Khongjomda leiba Lalit Madhav Sharma Higher Secondary School da anek oja mari leiramba thengnare haina MSF ki Vice President Prem Ningomana khojek peduna thorokpa cherol amana phongdorogi cherol asina hai mahiroi amasung miyam gi yaifanaba komjali singani kunga mathoi gi August gi horaga high school gi thakta lenamba mahiloi sang 10 higher secondary gi thakta pukhat khre MSF na Ngasi Thobal District ki Khongjomda leiba Lalit Madhav Sharma Higher Secondary School amadi district asima ki Nopok Sengmai da leiba Sengmai Khumbi Higher Secondary School ki phibam yengsil ki school animak headmaster head mistress na chalaiduna leiramba thengnaki Lalit Madhav Higher Secondary School di anek po oja mari leiramba thengnaki class 11 science stream khak hangdok liba school asima heroi 15 leirami Sengmai Khumbi Higher Secondary School da punna oza kunga mari nek laga chalairamba thengnabani hairi None District ki Laikot Kuki Village da ngase ayuk pung manga rom tabada masak khangdaba kolai paiba sine attack chathaduna yom khra mai thakre mai thabagi thawdo odu Kuki NP nadi Kuki Masel gi marakta thokpa tamthiraba thodong ni hairi aduga madu kambu kharanadi nagada taisina bohonari hairi mafam adudagi phangba pawgi matung ina village volunteer singna single barrel gi license kan season aduna attack satharagli ba miyoi sing adu mayongna na bohonaki adubu afaba makal gi kolai paiba attacker singa mayongna ba ngamkide attack satharagli ba miyoi sing aduna hungangi yum kayamaromai thaduna amangata thonki Todo asigi matang da Kuki NP Manipurna thadorok pachero laman hai None District ki Nungba Subdivision ki manung Chanba Laikot Village ta ngasi ayuk Wi-Fi furuk ki mathakta attack satharakhiba khulai paiba sing adu UTLA kangbu amanat sathakibani nung gi oibe yana daba wafam khara laibana masama ki furuk ki mio sing ngak senga da UTLA na Laikot Wi-Fi Village ta yumai thabagi thong satharakibani haina condemn tawri Fana nungai ni double level suma sama ki furuki mayok ta kahen ba thong satharali ba siyaning de law enforcement agency singna kotak ta mathok ta ba sing thorang lokotuna mara leizada ba misam singa pi senbi ba loina na thodo adu da channel ba miyo sing punamaki mathak ta law gi matik cha ba chera phanghan ga dabani Kuki NP Manipurna makal khudimaki hana sunaba thong yaning de athuba matam da khana ba mi yang chamgi dun ing tappa pibam hanjana ba honabiu hairi
Amaromda Kuki Tribes Singi Apex Body ni Haribo Kuki Inpi Ziribam Tamenglong Amadi National District ki Department of Information and Publicity na thadorok pachirol aminadi None District ki Lekot Kuki Village asi ngasi ayuk attack sa tharagtuna NACN IM group ni chingnabas singnani haina maral amok siri hari Chirol Sinahai Central Government Manipur Lenga Kamadi Mari Lenabo Authority na matik sa security ki chiksin taurang lokalaga Taudo asigi matang investigation sa thaduna January bamiyo singadu ki matakta matik chaba lokot pam thokpa taudo sing asig yang chen biduna lokot pam thoi haba phongdok ki Kangpopi District Talaiba Presidency College IT Center Modbung the Staff Selection Commission ke Exam Center Ohena Nabatiputi Se Minister Nemcha ki Gena Haisa ki Wafam Commission ke Yarak Kidre Staff Selection Commission ke Chairman S Krishna Gopal na Deputy Chief Minister the Thor Kiba Cherol Magi Matungina Manipur Staff Selection Commission ke Nova Exam Center Hangdono bi Wafam Masi Commission Mari Lainaba Yamna Kupna Khanare Kangpopi District Talaiba Candidate sing na top mafam sing de chalaga exam thabada thainari ba kudong sadaba sing asi Kuki Student Organization pukalapu wafam kupna khanare Manipur gi oina hosik wariba SSC gi exam center ohum lai haribam fam sing adudi Imphal Churachandpur amade ukhulni state SSC gi pak chawba amade apunba mising yanglaga exam center ohum thamli basi matik chare haina lawi ukhur da laiba exam center asi Kangpopi district ka thangnal laiba maram na Kangpopi amade koibada candidate sing ukhur la chalaga exam thabada thoina kaiba laite Asiguma piba masidi yenglaga Commission Kangpopi District ki Morbungda ehenba exam center ma hangdokpa maram chadi haina lawi adu moinamak sathok sasin khudong chade matangda pukhalakki bawafam kupna yengsilaga makha tarakpa commission kari tobu yabagi habadu khanargani haiki Pizariba paw sing asiga loinana hojiki khudaki ona pizariba update oiba paw matang sida losinjare makha taba paw ayuki ong tara makhai taba matamda amuk taminasi Hausikidi sandok chariba thormasi makha thabla thorongi dabak surjit to chinazari Hojing Mamna Tavi Crane Midam Phone Liba Pau Sing the Lokuchaba Mariba Pau Sing. Lathok Chiriba 90.0 WAHONG Radio Gi Torongi Makat Satazerakwada. Mampuna Muksaru Gaminasi Entertainment Program 700570788 Amutangana 700570788
Hariba numbers the call the widuna Toram Sarugaviu, Toram Mapungfan view. Tuan platform sing the Sandok Chariba 90.0 Wahong Radio gi Toram Paring. Tabiriba Mijang Tabiriba Kuding Mapu Hanana Tagachari, Taram Nokchari. Punong Putaram Nokchari, Lantokchari Batoram Entertainment Program. Toram Sibu Saruk Yabiriba, Mijang Tabiriba Kuting Makpu. Surjit Kamanchana Taram Nokchagalone, Koknona Kurumzari. Tamzariba Sigi Toram City Season Nazariba number 7005 707 808. Amuktangana 7005 707 808 numbers the call the widuna Toram Sarugabiu Toram Mafungfan view Toine call fang basingna Marak the Kalaga call the Virak Nabasu Nolukchari Season Nazariba number Hangdok Chari Mam call the view Sarugabiu 7005 707 808 numbers the call the view Sarugabiu. Live chat election birak patong antuan ba platform sing the Sarugia biri bakuting magpu hanana tagachari ima bray story tekal changbal mi channing TV hanana na tagachari thoram Sarugia birak pa Madam Romita Sanasum tagachari Radhamani Laitonjam ima busu nachana taram nokchari thoram Sarugia birak pa channing TV matai do ina tazeregi kari sukai balaiti matai da taba mayai da leiba tawutabu mamang da pambazu yai Mamang da pambagi kudong chabsu leivane Sir Kunjabihari Laisram Taram Nokchari Sigi Thoram Sarugia Birak Sir Sogaism Dayananda Hanana Tagachari Sigi Thoram Sida Sarugia Birak Liba Kuding Mak Madam Fadama Devi Tagachari Prabhung Jayanta Kumar Mabre Sori Tekal Changba Madam Susila Okram Tagachari Thoram Sarugia Birak Pa Amadi Mapung Fan Vigani Aina Laibiriba Mijang Tabiriba Konjalo in the Tabiriba Kuding Makpuan and Tagachari Madam Susila Okram, Taibem and Namai Rakpam, Tagachari, Madam Sakhan Bium Nam, Taram Nokchari, Nuxitombi Waikom, Madam Busu Tagachari, Susitur Donjamits and Busu Taram Nokchari. Learn in our Facebook Live Talabiri Bukuting Makpusu, Taram Nokchari. Madam Purnima Tokchom, Taram Nokchari, Taram Sarugya Virakpa. Good afternoon, ma'am. Thoram Siga Han Bukol Lokuchagi, Madam Laima Moirang, Madam NG Memcha, Taram Nokchari, Thoram Sida Sarugia Virakpa, Madam NG Memchagi, logo se ID Potozi, Wahong Radio gi, Gainoina Tamjalakpa. No Rudi, and then Tagachari, Thoram Sarugia Virakpa, Madam Laima Moirangi, ID se, photo ID se, Wahong Radio gi, Tame Tagachari, Thoram Sarugia Virak Liba Kuting Mak. Madam Guneswari Raskumari Tagachari, Joy Mala Soram Tagachari Thoram Sarugia Birakpa. Madam Rita Howism Tagachari An Bakolo Kuchagi Sarugia Minasi, Kananu Minasi. Piamangang Tagachari Lumget Obase Yaroi Dori Sargi Wase Lumget Obase Yaroi Dori Azin Kamaina di Lumhaningani Nadra
Han ba call ko chagi saru yamin si kanano yung minasi madam Prabha nong tomam taram nokchari hello Hello. taram nokchari call to birak pa madam minga ma delay from hai biyo Yan thadagi thambaman. ming do muktang hai biyo madam Yan thadagi thambaman biarasa. tambal man bi taram nokchari ngasi gi thoram saru ya birak pa chai singuna birabo Unajarasa. kari mathel cha birage Iron boy chajarasa. madam si sahi kya muk subirage A 45 months. konjel si yam angang man bai tare ko adudani thagat chari ngasi gi thoram saru ya birak pa lanthok chari bang ngasi gi entertainment program tongan ba film isai dialogue mimicries kuding mag apamba ma kudol tambiu thoram siga han ma call Isay una matiyan dang sajarage. kudol tambi si madam Wakani haurakam oi bana. Putasu kau da bana hapu. Aina karam tinggali. Chang yang toge khaladuna. Ini bace uchila basu. Nanti kita uriba. 다시 당 작자라기. thank you thagat chari thoram sida saru ya birak tuna thoram mapung phan birak pa mati yam phaja bai sei ma kudol tambiram ba hanana thagat chari madam sir sagapa manjin taram nok chari thoram saru ya birak pa madam second bi yum nam thagat chari thoram saru ya birak liba kuding mag mathangi thoram sigi caller muglo khutchagi saru ya minasi kananu minasi hello hello Hello? taram nok chari madam minga madi leifam haibiu Phone tawraiba ai salumhamdagi namaju manani chachuji thagat chari mang sigi thoram sida saru ya birakpa lanthok chari ba ma imang sigi thoram entertainment program thoram sida kari utpi gani ma hakjangji khara nungaite aduna isai amtang saaga hakjangji kanbre nge tawni adum ngangningam ba isai wakal da nungairam da ba kaya leiraga su isai ma ngang thokpa da dumak kauk thokki ba adumak yawi aduna ngang thokpi si ma aduga awa ba nungaita ba khuding mak chat ki ba oisanoi ma pudol ta adudi haurage hobirasi ma hada nungsi langon ba migina masaloyumba nahapu kau gingamde do karimatauno nahapu kau gingamde do karimatauno ada nungsi nong dambi pai mana aidi nong jangbi na pawutari nungon badi karimatauno na pawutari nungon badi karimatauno nuralai ba khelai da singuna kari tamlamba mapui nung simi ing khada nurana yangoi saning luba nuralai ba khelai da singuna kari tamlamba mapui nung simi ing khada nurana yangoi saning luba Singil arimba leirang atinga taradara wazirida Pada nung sinong dambi pai mana aidi nung jangbi na pagutari nungon badi karimatauno na pagutari nungon badi karimatauno Nudapai malinggoy nu singna paray nabiganu Akang yawa singgoy jaba long nambani kanbiganu Nudapai malinggoy nu singna paray nabiganu Akang yawa singgoy jaba
ꯂꯧꯅꯝꯕꯅꯤ ꯈꯟꯕꯤꯒꯅꯨ ꯆꯔꯩ ꯐꯤꯒꯨꯝꯅ ꯅꯨꯖꯥꯅ ꯍꯥꯛꯄꯨꯂꯀꯥꯅꯨꯡꯗ ꯊꯝꯖꯒꯦꯗ ꯑꯥꯗ ꯅꯨꯡꯁꯤ ꯂꯥꯡꯑꯣꯟꯕ ꯃꯤꯒꯤꯅ ꯃꯆꯥ ꯂꯣꯌꯨꯝꯕ ꯅꯍꯥꯛꯄꯨ ꯀꯥꯎꯒꯦ ꯉꯝꯗꯦꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯅꯍꯥꯛꯄꯨ ꯀꯥꯎꯒꯦ ꯉꯝꯗꯦꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯃꯤꯂꯩ ꯆꯔꯣꯡ ꯑꯣꯏꯅ ꯁꯥꯠꯆꯒꯤꯅ ꯀꯥꯗꯕꯨ ꯈꯥꯝꯕꯤ ꯃꯩꯁꯥ ꯂꯥꯡꯂꯕꯁꯨ ꯀꯠꯆꯔꯒꯤ ꯈꯨꯌꯥꯗꯕꯨ ꯀꯣꯔꯣꯡ ꯃꯩꯁꯥ ꯀꯜꯂꯕꯁꯨ ꯌꯧꯍꯟꯖꯔꯣꯏꯅ ꯀꯥꯗꯕꯨ ꯇꯂꯥ ꯄꯥꯃꯦꯜ ꯑꯣꯏꯅ ꯉꯥꯛꯆꯒꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯀꯣꯔꯣꯡ ꯃꯩꯁꯥ ꯀꯜꯂꯕꯁꯨ ꯌꯧꯍꯟꯖꯔꯣꯏꯅ ꯀꯥꯗꯕꯨ ꯈꯥꯝꯕꯤꯅ ꯃꯩꯋꯥꯏꯔꯕꯁꯨ ꯁꯥꯃꯨꯅ ꯃꯩꯋꯥꯏꯔꯕꯁꯨ ꯊꯥꯗꯣꯛꯂꯔꯣꯏꯅꯦ ꯑꯥꯗ ꯅꯨꯡꯁꯤ ꯂꯥꯡꯑꯣꯟꯕ ꯃꯤꯒꯤꯅ ꯃꯆꯥ ꯂꯣꯌꯨꯝꯕ ꯅꯍꯥꯛꯄꯨ ꯀꯥꯎꯒꯦ ꯉꯝꯗꯦꯗꯣ ꯀꯔꯤ ꯃꯇꯧꯅೋ ꯅꯍꯥꯛꯄꯨ ꯀꯥꯎꯒꯦ ꯉꯝꯗꯦꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯑꯥꯗ ꯅꯨꯡꯁꯤ ꯅꯣꯡꯗꯝꯕꯤ ꯅꯍꯥꯛꯄꯨ ꯀꯥꯎꯒꯦ ꯉꯝꯗꯦꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯥ ꯁꯣꯖꯤ Thank you ima hanana thagachari yam fazaba isai ama kudol tambirakpa imabu hanana thagachari ꯍꯣꯏ ꯏꯆꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ hanana thagachari mayamna sukubak hona kobirakpa isai sida imabu imagi isai de ꯃꯊꯪ kubak ꯀꯣꯂꯔꯗ thank you ima Thank thagachari you. kubak hona kobirakpa kudingmakpu hanana thagachari isai fazai haina su takpirakpa thagachari madam Romita Sanasam isai se kainom ni natra Hozikangi romantic song na hen banate imana sakpiramba isai hada loyumba kari haija batare yam fazaba isai ni hanana thagachari tharam saruk yabirak liba kudingmak Sir Robin Maitei Kumuzum taram nokchari madam Purnima Thokchom piamangang thagachari tharam saruk yabirak liba kudingmak loinana YouTube live streaming de leviriba Madam Rosovadi Devi di kari mayum thagachari Madam Pramod Aurim Sir Ningtozum Toiba thagachari taram nokchari ngasigi tharam sida mapung fan biriba kudingmak Sir Anjan je kainoma haibire amtang yengjege karino sir na haibirak libse Sir Surjit kana bathiba nungsi maridi maitan gummani saragana khut pokpa inglagana khut mubani taseng nam achumbani kana bathiba nungsiba mibum kudingmak tawi habadi natti tabu saringai matam maitan duna arabo oiringai matam dari khutna paige soke yaroi pokane bako aduga kari haitare maitan duna sidhara kandana khut mura to e sada imaida kali taisil ga to howi sini natra kana bathiba nungsiba aduna nungsiba da kana bathiba thiraga nungsiba nungsinaba yade aduni haijaning liba wafam saranjan ontok pa wafam se hek tambirakre saruk yavirak liba kuding maghanana thagachari ningthau jamina kunbi mabi mola konsa madam Sundari maibam thagachari madam Romita Sanasam isai fazai ko kone ko isai fazai madam Romita Sanasam kone ko mani Rosovadi Devi di kari mayum amuka suhanna thagachari jan ningtibi isai aroibada isai rasina yomle adu hanjin changmandana isai do parak tare aduna amoina kudol tamjarage loisilakpada ningthozamina kunbi thagachari sir ningthozam thoiba sir Anjan taram nokchari Radhamani laitonjam imabusu nachana lamna kurumjari Guneswari Raskumari thagachari Kudingma Rita Hovism thagachari taram nokchari Maka
ताथरक थौरम सिगी कॉलर अमुक लौकच्चगे सरुक यामिनसी हेलो Hello, good evening, Sir Sujit. गुड इवनिंग तराम नोकचरी थौरम सिदा सरुक याबिरकपा खोंजेल से आई चिंगनादबदि ngamde minga laifamga mayamda amtang haidokpiyo madam Sir, kung sang yung jaw yung di tangjam padama devi. Hanana thagachari ngasi thauram saruk yabirakpa ina chingnadaba ngamde haidini Madam lathokchari bangasi entertainment program thauram sida kari utpigani madam gi bangasi Sir, mamangda sora chakibagi ama lagibado. Next, amuk taroke. adugi makha tarakpa episode natra web series ki type ta kudol tambisi madam Haujarage sa. Ibo chauba. Nang karai da lagin he. Ima, ai sida laye na su singi lai se lo sakhai na ne loisan birambani. Kari haige ima. Nang na wang thangba sorok mapan gi inghola se tengai ri ba se yum chane hai ba sibu chumbra ne. Oi ima, dukan phamba jingna june godam oige hai ba. Aina june mathak se hakalaga ne bara sanjira na khaliba. Ado nang pabung leiringai da ne na changi yumpam masel ama piyu hai beduna kamdauba. Ima kamaina no da magi mayum inghola itabazu nate. Adu kisu mathakta laisang mandi ju lairi. Adu mayam da huntu amaga kamaina sida laktoino ni ima. Ado nasan nupido na hala ame. Nasen nupado makoigi hauji miyam gi saksang haibra kaino. Ado mina nungsibidana ne order yamna lai. Ado magi walok sangdo khara pikpadagi ne nang mafam majidane magi jagado piro sangoigumba ama saraga taugi haramine. Es kaidai wano de ima khabai sikapki makhon adagi thau ngobagi makhon korfu kor phang thengai na bagi makhon ya bauna de ima na su jingje angang jing lai pa ba amata yararoi kaidagi wano de ima ado ima dine na sangi nang pabung lai ngai da pibiu haibedo piba pamiko ima ado ngai kho tapna khanaji aigi paisa khara phanggadaba lairi adudagine makhoigi macha singdasu kanaba paisa hoina khara kokpi kharaga loire ipo chawwa nasangido aidine piba pamiko mahakisune napana ingon saruk amatang thambiramo tambiyu haibado aidine yumbam machet ama tambiba pami ado ima isangi ju pabung na haramne haidanabu hekta yabarane mi kanamta tahawbasu nate ado mi tahawdaba nanga iga nang pabungga nongma cha thaingai da natro ayuk ama nang pabungna hairambado mi tahawdrabasune nama aidi tahawi nangna tahawde haina selabasune nama aidi seloi ima sen ba chen da bagi wa natene mado khanaba yabu wa oidine as makoi ta mo office tenga hairga hojik population biram tribijib kai dawragene ane ima na ibe magi pabung leiringai da yumbam machet ama piyo haibado ado piro makhoigi hojiki chakot miyangi chaksang haibra kaino adu tawrage na hairi as adu oiraga na makoi tamo maningi ahangba saruk sida pi kharaji kaino karai dei wano da isa sa noi na ngangi dubu maningi ahangba saruk asidi ising tana pik thanba kutik kutpa mafam asida bu karamaina pi ga doribano da nasan gi saruk pi badabu nasan bu kauraga nangi jaga na karawai da pamiba haidana tambiba ama natragana sorok mapan thangbana kalasida yumpham machet ama piba ama adu natanabu karamaina nasangi saruk tambadabu akut pamsida tanggadawribanone ima aikhoina piba haibase chap manai isan ningongi saruk tambadabu mabungna piningba mafam ama pibada kari kaigene hare ima masida maraina isan june tawjarani aikhoina piba mafamsida adu oirabadi aikhoisu nong phadok injang mathel lukhoidi chaba phanglani dana ado ima tamo aikhoina ne hantak yum sagadawribase plan ama yauna sagadawribanane makhoigi panji ga do kuthi ga yengoidraba kari gi yengdani kuthi yengaga sagadawribani adudi ima kuthi do imana ne panji afaba makhallaga ne kok yengthokpiruro se lupa sawnga se paiselu aduga ni ima kuthi do ima gi kuthi do oina he bubiraga yengbiruro aikhoi office pathengani tamo chatlasirao is kaya da phatta losing singna tawriba mauno ni se makhoigi yumni sagadawribase makhoigi kuthi do puraga yengu so haidene mama ai kuthi je puraga yengu so haine hayeng machalladuna inamma nakhoigi yumse matawgaramna sarino hangakwa matamda
이천 이마나네 마기 구치도 부르가 예우라가네 빠지나 비럭고 마팜도 아주다 사이바니 하이라니 이사누피 마마부 간자비 이사누피두나 이마기 구치 예우라가 이마나 예우라가 사바니 하이라바디 karisu ayat papiraroi singredako hojiki matamgi mauje singredako inthokna singjaraga bu polakpara kaino singredako hojikaligi matamgi mau loijare sa Tagachari madam yam dialogue yam phajaba mate ama utpirakpa han tagachari makha tadharakpa dialogue su matangi thoram sing de soidana kudol tambiu Ôi sa, ông Dung cái đó quậy trên nó đại lục cả cũng lật lên tới sao? Khác làm mà. Thank you. Matung darak pa thoram sing de saruk yaminasi. Cái gì sa? Dialogue ta ba ngamdrabra kaino hogdong singju. Ziki mauduki kupat duda imung duda leibang ngamzero yena. Tagachari saruk yabiri ba kuding mag. Yum kaibam Helen taram nokchari Rosavati Devi Adhikari Mayum Tagachari Sir Gordip Okram taram nokchari Madam Angie Memcha Laima Moirang taram nokchari Mabi Mola Konchum Tagachari Thoram Sira Saru Yabirak Liba Kudingbak Facebook live streaming delivery riba Rosni Koijum Via Mangang Tagachari Madam Nena Kabarmbam Hanana Tagachari Sir Sanjit Singh की रेडाई थी कीनी डायलॉग से मैडम नैना हनना थागचरी थरम सरुक याबिरकपा मैडम पूर्णिमा थोकचोम थागचरी तराम नोकचरी खुदिंगमक मखा चथा जरकपा थरम सिगी कॉलर मुक लोकचगे हेलो हेलो सर तराम नोकचरी सर कॉल तो बिरकपा नमदि लेफम हाइबियो होय थैंक यू सर आइगी मिंग थांजा बुंचा मैते lamna ukong sang mamang laikai sarga mamang du thengna khre ngasiga sarsuji ga thengna ba ngasiga anep su bani sir tagachari sir sa bu su tagachari hek kai ma sa na hek anchor oi bi matam da adum sa ek sumaina thengno haibna iskona tambir ma male sir mamang sa bu tagachari sir mamang tek da sir olen gi thoram sing da call try to bi bro sir ngasigi okay no jida ai hai bai taba sum isai matem dang jage sa kudol tambisi adri sa kano ja adum hudar ke ko sa se ko how be resi sir thank you sir tai bang wa khalna mangdringai haksang na malinda tindringai ho tai bang wa khalna mangdringai haksang na malinda tindringai thawai leirang leinungsi madom kangduna mangdringai thawai leirang leinungsi madom kangduna mangdringai tai bang wakhalna mangdringai hakchangna malemda tindringai oh tai bang wakhalna mangdringai. Thank you sir ngasi oi ne sir sigi matek sidang chaktaraga aigi laimina hingne ba myam da dige tawdaraga losinjage sir ngasi gidi tagachari sir yam fajaba yam pongning nungsi baisai ni hanana tagachari thoram saruk yabiramba yam nungsi na isai ma kudol dambiramba thank you sir welcome matang sidi matangi kola da khudong sawang pijarage sir thank you tagachari sir Laisram Sumati Devi Tagachari Thoram Saruk Yabirakpa Madam Busu Taram Nokchari Sigi Thoram Saruk Yabirakpa Madam Pramila Mutum Madam Busu Taram Nokchari Thoram Saruk Yabirakpa Kunjabi Hari Laisram
Channing TV Thagachari, Lum Garamani Lumbangam Dramale, Collar Singi, Isay Paza Pazava Isay Kaya, Kudinda. Uma Lystrom Thagachari Thoram Sarugabirakba. Ibam Hol Layman Aure, Madame Sutaram Nokchari, Thoram Sarugabirakba, Mabimola Conchum, Thagachari, Nintozamina Kunbi. Kuding Magputaram Nokchari, Manistana, Lukram, Taram Nokchari, Imabusu. Event Matok Jom Thagachari, Madam, Thoram Sarugabirakba, Madam Enjiman Charlie, Mamarang Bramo Taurim. Kuding Magpuhana Thagachari, Patok Jabadisitan Antaviarisum, no Waro Viroi. Loinana Facebook ta laibiriba kuding mag hanna thagachari Facebook lai kai hai gi tawi haibazi yabazani natra hemanta babita hanna thagachari Sir Surjit ngasi di inga tapsabi mandra wari je kainom taw dori ko wari se mapangam da sat ka dore ingja tapsabi gai sendana tapsaba hai ge hai tapsabi bi ga ba ga khara khena ballai aduna Control Thagachari Kuding Mug, Sir Sanjit Singh, Taram Nokchari, Makasata Zergwato Ramasiki caller, Lokachage, Sarugaminasi, Kanano Minasi. Hello. Hello, good evening, sir. Good evening, Taram Nokchari, Madam, Taram Sarugabiraka, Mingabadile from Ibio. I saw it, I am sir, on why the Hanana Thagachari, Taram Nokchari, Madam, Yam Haround no me Kaido of Zanu, Madam. Call from the young Quireko, and the house, Mamang the high than a Nupamana, Sansa Netawochi, all is the Panyana, otherwise oil of one in a city, and we am house of the I said, Dow Yam Yagan Benemigi, Ayi, Kanti. Well, I do the missing thing on the Boko, I don't pang bang the bar. Don't see Amara, Yam Thank you, Sigitorum Sarugabiraka, Madam, Kari could all time beginning. Say you in a cell. Madam, Mamang does a sakti sakri of a qua. And then you salakisa. Loudspeaker Tabi, bro, Madam. Hadi is that? Could all time be seen, Madam Gissy. Pakongama zange namlabadi pongo. Tarai kanganu. Yam Niluba Pakong Pakongama Zange Pai Malo Sing Tindi Ninu Pisa Pangan Sundi Aisu Ama Zange Takilay na Tanasi Pai Malo Sing Tindi Nung Zu Tagi Ahinda Sana Sorong Lanzao Da Babu Ama Yam Nakina Mamay na Situ na Zali Makoy ani pring pring Masana ni sisi Sarugi amu bako lili Mapokay da nasali Sana ko nung kagilapa Sana ko nung kagilapa Kanano hayo Sana ko nung kagilapa Kanano hayo Hay ma Adu di labog taroy ni Pai Malaw Sing Tindi, Nupisa Pangan Sundi, Aisu Ama Zangi, Takilay na Tanasi, Pai Malaw Sing Tindi. Pari Sao Danao Yukay, Imon Sang Danao Kulay, Pari Sao Danao Yukay, Imon Sang Danao Kulay, Layrang Mana Pomlingay, Lupa Kunduman Balay. Layrang mana pomli ngay lupa kunduman balay Layrang mana salaga singin tarang man balay Layrang mana salaga singin tarang man balay Kari layrang no hayu kari layrang no Kari layrang no hayu kari layrang no Adu sukhangi layrang lasing Angangam Yam Nalawi Izari Makai Zagi Hai Zari Makai Kapi Pizza Jaga Kapatoi Pizza Jaga Kapatoi Karino Hayo Pizza Jaga Kapatoi Karino Hayo Adu Sukhangi Kaptrin
ठीक ठीक नवगनौ जगोई यामना है ठीक ठीक नवगनौ जगोई यामना है जगोई साबी लई साबी ममई मको खंगे जगोई साबी लई साबी ममई मको खंगे मागी जगोई उबदा मबो कंबलमोइबा मागी जगोई उबदा मबो कंबलमोइबा थरो मारो पंगुंदा ओली करिनो हायो थरो मारो पंगुंदा ओली करिनो हायो सिमदी आइसु खंदरे नंग नंगंजरो सिंजु पोरा कुंगलगी आइसु खरा याओगे Thank you, sir. 이제 간톡그래 맞대 크라 Thank 가오그래 you. Yam fazana isay kudol tambirahi meram buhanna tagachari. Thank you, sir. 감사해. Live chat alay biri ba mayam nasu kubahong na kubirakpa like kaya to birakpa kuding magpusu hanna tagachari. Makasata zarakpa tawramasigi caller muglokachage. Kainom na isay si yam nung si tabada yam nung ay isay ni. Caller yam na fazi hay na birakpa hanna na tagachari. Madam sarubam taste mala tagachari sir Ranabir Wang came so guys dananda. Lata Laishram Tagachari Kunjabihari Laishram Taram Nokchari Alangbam Padma Kuding Mapu Tagachari Pramila Mutum Imaibem Saning Tozum Tagachari Tavavi Waheng Bam Tagachari Madam Busu Mohini Atokbam Tagachari Ontok pani may sisu lalak sida na tre may mut pa yada bay piba mamdani heta mutki makha satha zarak pa thoram sigi caller muglo khachage sarugi aminasi kanano yaminasi pathok chaki ba matam da sitan anta bay aurga su waro biroi salamina udevi taram nokchari yum khaibam helen morang kuno taram nokchari madam basu loina na Facebook live ta lebiri ba kuting makpusu taram nokchari thagachari madam nena kabar mapya mangang rosni koijim thagachari sir sanjit Taram Nokchari Sigi Thoram Sarugi Avirak Liba Kuding Mak Purnima Tokshom Madam Basu Tagachari Madam Hamanta Babita Tagachari Thoram Sarugi Avirakpa Caller Lokachagi Hello Hello Taram Nokchari sir Good evening sir. Tagachari sir Ngasigi Thoram Sarugi Avirakpa Latokchari Bat sir Ngasigi Thoram Asida Call to Avirakpa Mahamda Mingale from Gakangan View sir Sir, Robin may take Humazam no pocket 10 man binisha. Lantoksari Batoram Sidakaram by Say Natraka Kari Kuraltam Begani sir. Say on the doctor, Hosiki, Mamangi collar, and in a hang hivido. Sanata, the call at the Pangi have the Aju Zumba Malisa. Mamangi says Hanabi the Sanata, with the call at the Pango. I see you call it Tankai Taurapani, Hojiki, Quisal Izirama, say, Pazam Sakibdo. I had them Pangdor one. Aduni Dau Yadra Dauyasa. Tagachari Kuraltam Bisisagi say. I say, Mutambusa. Tai Bangdana Aibu Kafalaga. Manglandakari githembiri Ningsinghallano aibu nauho nana Mapok siginong siba ifamda Maysa khang bangam jaroy Maysa Khang bangam jaroy
ताइबंगदना अइबु काफल्लागा मंगलांद करीगी थेंबिरी निंसिंग हल्लनु अइबु नौहोनाना मापोक्सिगी नुंसीबा इफमदा पुंसीबु आसुक तमथीना तू सोन बनी खन्ना नहीं हाथ पिबा पुंसीबु आसुक तमथीना तू सोन बनी खन्ना नहीं हाथ पिबा ओन थोक नासु कल्लिदा था मोइदो करी सुहाइंगम लोई मातागुम नानिंग तमखी बनूंसीबा नानिंग तमखी बनूंसीबा ताइबंगदना अइबु काफल्लागा मंगलांद करीगी थेंबिरी निंसिंग हल्लनु अइबु नौहोनाना मापोक्सिगी नुंसीबा इफमदा मीनोक्ता पामजाबा अइहाकु पिरांगी मरम सुखंहनबिरे मीनोक्ता पामजाबा अइहाकु पिरांगी मरम सुखंहनबिरे अहिंकाया तुमदना मैसालांगबा तंबिरे मसीरा नंगी नुंसीबा मसीरा नंगी नुंसीबा ताइबंगदना अइबु काफल्लागा मंगलांद करीगी थेंबिरी निंसिंग हल्लनु अइबु नौहोनाना मापोक्सिगी नुंसीबा इफमदा मैचा खांगबा ngamजारोय मैचा खांगबा ngamजारोय ताइबंगदना अइबु काफल्लागा मंगलांद करीगी थेंबिरी निंसिंग हल्लनु अइबु नौहोनाना मापोक्सिगी नुंसीबा इफमदा मापोक्सिगी नुंसीबा इफमदा थैंक यू सर Tagachari Sir Robin Medei Kumujam Yamfazana Isai Kudol Dambirakpa Sir Bohani Hilitana Tagachari Cheta Libiriba Ganasu Sergi Say the Kubahona Kubirak E Bambusu Tagachari. Thank you, Tagachari. Isai makes a kind of Nico Sir Robin Gay. Taibang Daddy Ibukapanba Manglandana Kap Libadu Muktamzin Biramba Anisi the Karino Kandoze Kanbam Kandinatra. Ima bimola konsum tagachari thorum saruk yabirakba isai amatang kudol tamjarake mrak sida bapung phana kudol tamjaroi matema kudol tamjarake Koba song Konjoy Kumar gi konjel dagi sakiba isai bonem na sakto kiba kuire mapau tadaba magi kudol tamjage Mapau tadava magi Chiti thaki pau khum di phangde
kuire mapau tadava magi chi thi tha ki pau khum di phang de khang phong khang re mi rap si da lay ta phong khang re pau khum ngai vada kuire mapau awaba saklonda lakdammi garibu thoklam gaba chingna jai karam na lelam gaba mi pai jai chiklagi punsi oiram lava chinglo lana pairam gani nung si cheng lo yeng jaraga awaba kongai koklam gani kuire ma pau tadava magi nangbu nung sivi phong lage aron ba mai chak se samudra gi torwan kuding na kutsam na chatmin na si amukam awanu ngai wari samina pau tâm lage pena kumon kaya urak trenang bu idom tarat lelak paware kuire ma pau tadava magi. Thank you matang asoi tension jage isai sisu pangsoi de soi kre anana tagat chari matangi thoram sigi caller muk lokat jage. Hello. Hello. Taram nok chari call ta wirakpa ima mingal ifam ga haibiu. Kosan ta bi dei nama landoni. Tagat chari mang sigi thoram sida ima na call ta wirak tuna saruk ya wirakpa ima ngasigi thoram sida ima kari kudol tambigani. Ai di atai matau tamjara roi ijai matau tamjara ko yagadro. Karino hairi sibo. Ijagi sai rugi matau tamjara age. Kudol tambi sema. Ya bro. Ya ye. Oh, haura age ko. Kudol tambi sema. Kuire mapau tadab magi. Kuire mapau tadab magi. Nung si tiếng lâu u khi daba ching lo lana pai ram gani nung si tiếng lâu yeng lam gani quy re ma pao ta dab magi chek lagi punchi oi ram laba ching lo lana pai ram gani nung si tiếng lâu yeng lam gani quy re ma pao ta dab magi samudra gi tor bandasu
ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯅꯤ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ 이bungo swai loige imari khagbu datte nungsi manmai tamai na tau 타가짜리 이마 얌 파자나 그럴 덤비레 이마수 하는 타가짜리 thank you 이마 mangaluang 타가짜리 토럼 세룩 야비락바 아이 까리기 마땅 노디 강제드레 pugyam phatte si positive loan da pu doiran nagatraga negative loan da pu doira ai gyan dadri sir nabuk yam na phai ka hai base ko na sir gi puk do khupha mani ka hai bagi type tu da adu gi type ta taw doira na traga kari gi matang no uja hodre wari se adu nam tang hai bir na ba no luk chari aina uja hoda ba sir gi pathok cha hoda ba du di ta cheng na uja hoda ba gi ni ado sir na heavy ki ba wafam leiraga su amutanga repeat tawirak na ba sir da naluk chari malem lawang naurem mavem devi thagat chari chebusu ngasi ge thoram saruk ya virak liba khuding mak nik tawjumina kunbi naurem ibem hal che chobi thagat chari ngasi ge thoram saruk ya virak pa thoram sisu asum matam satkibana maram moraga tanchin jana bagi tanja yusil lagle kolar mutang lokhat charaga thoram se tension jage ani lokat lagi hello hello tagat chari sir ngasi gi thoram saruk yam irakpa sir haijale soy bannade mama oi bada so bada gi tinga kanang mama do mama do adudani na ta phokum la kum tawi mai bunga de jadha na cha se somda kainom ma uru ba aduda kainom ni tagat chari mang se gi thoram saruk ya virakpa lanthok chari bai mang se gi thoram se da kari khudol dam bigani ma haura gi hata no mai sem pari na sako ngani sen ta haura ge khudol dam bisima ha de sila na hum lang de hello ha de sila na hum lang de hello ngai ru de nu nang na ma bu hello de nu ma gi wa khal ha de sila na hum lang de hello pa mi khu ding tu na ning shi sai sak lam ba pa mi khu ding tu na ning shi sai sak lam ba ning chi lu da nu ha da sik la sa ning chi lu da nu ha da sik la sa ha da sik la na hum lang da hello ha da sik la na hum lang da hello nu lấy nu chi na hum do khare ning je ba kham po sang nu lấy nu chi na hum do khare ning je ba kham po sang mu tha khare ne आशा की थांग मई मुठ छरे ने आशा की थांग मई आद सिला न हुम लांग दहल्लो ngai ru re nu nang na mabu khallu re nu magi wa khal ada sila na hum lang da hello
Adasila lahum lang dahallo. That's the solution. Thank you, Tagachari ma. Yam pazana isay kurol tambirakpa. Hanana Tagachari. Thank you, ma. Yam pazaba isay ni, yam nungsiba isay ni hana birakpa. Am sanato Tagachari thorum sarubya birakpa. Sir Anjan taseng namak koi kari hai tare. Adumak hai ba yabazani. Kaya kay dogan de hai jabatare. Tobu tabu. Sumayna tobu si amutang nara akan tadi kaya kano togan de hai. Tobu tabu isagi. Chabatak pa azraki. Tumba se pazana pangdragasu. Chabatak pa di matam naina. Chaza dragasu. Isagi ahen ba kari hai tare. Yam hakchin zati. Hanana Tagachari thorum saruk yabirakpa. Ay di kari hai do kang di Sir Anjan. Nungai ba kami ni Sir na tambirak li base. Sir na birwang came paungjan da kumari makunje sorry Devi Tagachari. Madam Sundari maibam lay mamoyrang yung kaibam Helen Madam Fadama Devi Tagachari thorum saruk yabirakpa. Kuring magpo hanana Tagachari thorum sigero be kollo kuchari saruk yamina say hello. Hello. Ay Kunyamandegi Brajamun Kaujay Char ay Uzab Kunjay Biarigi Shayamta Matok Tamjake. Kudol tambisi pawong. Nangi Punsiga Aigi Punsiga Kari Marino Khande Lainariba Nangi Punsiga Aigi Punsiga Kari Marino Khande Lainariba Nangi Punsiga Aigi Punsiga Kari Marino Khande Lainariba Nangi Sajatna Nangi Napalna Khangle Miraire Aibu Intogle Ashimaktada Karigi Nangbu Kaungam di beno Nangi Punsiga Aigi Punsiga Kari Marino Khande Lainariba Nongmata Suharauna Mahosagong Kaubidraba Thengnara Sulambida Thainabata Hunaraba Nongmata Suharauna Mahosagong Kaubidraba Thengnara Sulambida Thainabata Hunaraba Minung si Khandraba Waina Jarana Tauda Warawagi Mahuta Henadum Khoida Hanba Masibu Nahaki Karamba Mayaino Mayaino Nahaki Nangi Punsiga Aigi Punsiga Kari Marino Khande Lainariba Iranta Shibiduna Lanbata Tahal Biba Madhusuwaro Yate Pangjabagi Mahini Iranta Shibiduna
ꯂꯥꯟꯕꯇ ꯇꯥꯍꯜꯕꯤꯕ ꯃꯗꯨꯁꯨ ꯋꯥꯔꯧꯖꯗꯦ ꯄꯪꯖꯕꯒꯤ ꯃꯍꯩꯅꯤ ꯋꯥꯍꯧꯁꯤꯕꯨ ꯈꯪꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯅ ꯊꯦꯝꯖꯤꯟꯗꯨꯅ ꯆꯩꯕꯤꯔꯦ ꯀꯥꯟꯅꯗꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯀꯥꯎꯔꯒꯦ ꯈꯜꯂꯒ ꯀꯔꯤꯒꯤ ꯀꯥꯎꯉꯝꯗ꯭ꯔꯤ ꯀꯥꯎꯉꯝꯗ꯭ꯔꯤꯕ ꯅꯪꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤ ꯃꯔꯤꯅꯣ ꯈꯪꯗꯦ ꯂꯩꯅꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤ ꯃꯔꯤꯅꯣ ꯈꯪꯗꯦ ꯂꯩꯅꯔꯤꯕ ꯂꯣꯏꯖꯔꯦ. Thank you pabungbu hannana thagachari yam nungsiba isai ama kudol tambiraktu thawram asibu mapung fan biramba hannana thagachari pabung pabung ge isai da kuba huna kubirakpa like tobirakpa kudingmak pasu hannana thagachari loisilakpa sida isai matem tang kudol tamjage matam di yamna leitre kanbirakpa isai mate ama nongmala ke famlage nungsi wari sarage ngasai kanbirakibani kudol tamjage mate amatang Noma lage famlage nungsi wari sarage Noma lage famlage nungsi wari sarage aibu Kamlenu nungsi haite khanganu noma lage famlage nungsi wari sarage Lava ipakaya landuna Wang lava jingjau kaya kaduna Pak lava ipakaya landuna Wang lava Jingjau kaya kaduna Suglava umang kaya fauduna Lakani nungsina nata Suglava umang kaya fauduna Lakani nungsina Kaya puduna Yai fa paujin Kaya puduna Nong ma lage fam lage Nung
ꯁꯤꯅ ꯄꯦꯝꯂꯤꯟ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯃꯌꯥꯝꯗ ꯍꯟꯅ ꯍꯥꯏꯖꯔꯤ खुदिंमक पुहनना थागतचरी मखा चथजरकप थौरम इंस्पेक्टर तयागी हंजनब एपिसोड मयाम पुना तामिनसी ngasi tangkak mayam gidamak puduna lakchari lising amaga marfumathoi suba tangkak inspector tayai sarugyaminasi YouTube amadi Facebook ta lebiriba singna matangi page ta lakbinaba kudimak ta nolukchari Housing acting gi oinari mayam dagi laptokchari amuka na pomnangpu Surjit Kumanchana Kurumjari Nungairaba pauzil Hanguk Plasma Clinic Yaripok near Pukri Asoba Nungairaba pauzil Hausi amadi Shumang Lila 8 Hairok Part 2 Polo Ground Lakliba July Gitang Taruk English Singini Kunga Taruk Umidang Pung Nipan Tab Matamda Hausi amadi Shumang Lila Miyam da Kudol Tamjagadori Houseful da Cycle Ahum Amadi First line, second line, third line da Line Ahum Tamjaraga First line da Cycle Ahum Second line da Cycle Ahum Third line da Cycle Ahum Sinjalangjariba Kanglei Park Martial Art Academy Hairo Bumper House asigi ticket sumnatagi lupa chani Sumang lagina sumnatagi lupa kun loinena loiselakpada Sangai Artists Association gi Ningon Mawa Hariba Sumang kumai esimiam da kudol tamjagani loinena Bumper House asigi mangoinana Tonga mini draw kaya su tamjari miyamna matam sana lapiduna Kanglei Park Martial Arts Academy Hairokpu support tawbiduna numidangi pung nipan ni mangoinana July gi tang tarukta Hairok Part 2 Polo Ground the links in Directuna House amadi Sumang Lilabu Sharuk Yabiyo Haiduna Nolukchari Eastern Lily Drinking Water gi Anauba Ezen Mangagi Mafam Miyam da Pizari Eastern Lily Drinking Water Pambi Bisinga Pungdong Bamgi Oina 8131915180 Lighting Enterprises Pungdong Bamdagi Fangbigani Ani Shuba Ezen na Water Wall Kanchipur Imphal West Mobile number 7005256003